Hello, I giving Baboyna may rakpum. Naham Pumas the Sorgi wapau tana bugida maglak piba and sigida markatagatory. Agi prathnadi, Nahan attack the wapau and sigima palna, Isorbu and Nungsiba, amasung mahaki me, aduga mahaki singlup in Nungsiba sin. The Hana Nahakin from the Nolukchoning badudi, Nahan attack the wapau asina. Nahanaki singlup the pipam topanaki commitment, amasung Nahaki singluki luching missing in makap one pam tokpa adugi mahutisil bigan. Adu wapau sigima palna. Nagising lupa hina nungsiba, nagising lupa luching musing hina nungsiba, adu quite maruoina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Ephesians panduptaruk pada mangadagina mapan. Ephesians panduptaruk pada mangadagina mapan. Ephesians chapter 6 verses 5 to 9. Minai oibasa Krista da haibin magumna kiba amasung ikai kumna bagaloina na pukchen sengna hakchangi maramda nakhoigi mapu oiriba singna haibilu. Mibu pethan basing gumna migi midyeng da thogol tawan nataduna Krista gi manai sing gumna thamoida gi Esorgi ningba to. Mising da nataduna ibungo da touba gumna aphaba pukning galona na thogol to. Minai oirabasu ning tamba mi oirabasu kanagumba mi amana aphaba tawrabadi mahakna tawkhiba adugumna ibungo da gi aphaba phangjagani haiba khangu. Aduga mapu oibasa maduga manana nanai singda tobiyu makhoibu kihanganu maramdi nakhoigi amasung makhoigi mapu sargada lei haiba nakhoina khangi aduga mangonda miching mi khaina hablete pradhana dos sargale bekogi pamsung isor na ki wahaida ai khoi lakchare nana ehapu mateng pangbi ai khoibu tambi Unaki wahai ase khangsin nabgida magta gyan lausing pinabi un nabgida magta mit tal nabgida magta nakong amasung lausin nabgida magta thamo ibung hana khoi amam da pinabi akhoi asol masing amasung pap sing utpi aduk akhoi amam akhoi asol amasung pap sing aduk thengna jabada ikai hanbi gan adu pap amasung asol masing du uraba matam da nahaki nafam da pangal gi da magta pap sing du haidok chabaglo pungning hongsna bagi pangal chokada pinabi adu pungning hongwi khram chokada pinabi Krista I could be Maki punsi I could make sing a kanganbi. Aduga, if it happened to Taruki, but the Mangadagina mapan pauba and sin I could be hanging punsi hings of matamda. I could amambumating pambi. This is Christian Ganizari. Amen. I could if you saw again in a basilosan lakadore. I could 2021 in November, if you saw in Erpahobani, and 2023. Esorna biragadi tha ama ani sida khoi losun aduba aikoi mathang nenerakpa matamda runa koi Christian gi imung manung Christian gi yum gi matang da su aikoi ngasig nimda nenamina gadoriba se tarasuba tangkakni aduna aikoi na khangmina imadudi hairiba sida phol na hairiba yathang piriba iriba khudimak sing se thaja khraba singdani Christian singdani efisa aduda leiramba Paul gi matamda Ephesanda leiramba thajaba singlup sing aduda Paul na iba chithiaman aduna Christian imung manung sing gidamakta nupaga nupiga gi mari aduga mama mapaga machaga gi mari aduga ngasina minaiga mapuga gi hairiba mari haiba khudingmak sing se Paul gi wakhalda leiba se Christian sing adu magi wakhalda leigi iba chithiaman Anasi kauba chumde. See, this is context, historical context necessary. Karigidamakta context mathau taribase text si gyan ta na bidamakta. Mamas de Paul hire se Canada hire no, Karida hire no. Maram de wahang be asi oipham thokado bani aduna hire kan isor thas de mi magi pham da asi oina bidamakta hire bada takado mi leite. Pamgru mi leite. Ngasi gi jaga sa katana mamang na hire krabasing.
chapter 5 verse 22 dagi khoi matham khang nei na rakraba nupa amasung nupi gi mari amasung thoudang khudi masing macha gi thoudang khudi masing harak matam da adu Paul na thaza bagal lone na Isor the asa to bugul na man si sing si ibba matam da man khale ma gi chi thi sing se thaza ba sing na tagani adu lai kraba thaza ba sing di imung da lai ba thaza ba sing soidan lai gani makhoi sing se tab matam da hai ba wahai sing se Paul lagi natana Jesu Christ dagi Isor dagi lakpa wahai musung ya thangona tar ga makhoi gi punsi hingini adu Paul gi asa adu Paul gi assume Paul assume to ba mane aduna ngasigi numit asida su mahang na minai singa aduga mapu singa da mahang na address to rakliba sisu hai ba thajaba sing adugi marakta minai su oiba aduga mapu su oiba sing su soidana yaram gani matamda marani Paul gi matam aduda manai loiba si chatna ba mane aduga hai ba si sama samasung sama sakona bugi da mak aduga sama sakota mating chauna pangli be hiram mane hojiki matam da khoi gi Manipur gi lamdam da aduga tongan ba mafam sing da matam aduda leramba manai loibagi system se loidaba asiga chapmana loidre kaya adubu Paul ngasigi numita or matam aduda leramba manai amasung mapu ani gi marakta lainagaduba mari asigi description sidi suron khudimakta loinamuk apply to be karigidamakta hojik ankoi sarkar gi oiba institutions sing lay private sector sing lay church lady haiba asida luching sing the luching gi makha da thabak to mi sing lone maklay so in that sense manai amasung mapu gi oiba tambi ba asi office sing da yum sing da and then church da aduga school da aduga private sector sing da hotel sing da apply to be it's still applicable aduna asidi minai amasung mapu haibin hojikti minai mapu leitrabanina asidi aikhoi gi natre haina haibadu lale ahamade that's wrong approach aikhoi gi marakta kanagumba kharagi makha da thabak to mi sing yauri in that sense mapu do kanano aikhoi bu employee to riba aikhoi bu tolo piriba aikhoi bu kutsuman piriba mi do khoi mapu ne aduga adugi makha da to riba in that sense we are aduga mi sing do manai ne aduna adu bhai ko imung le phona Christian gi imung amagi context ni maram di imung adu nupa nupi amasung macha sing khaktung natana mating panabi den manai sing thame aduga lei aduna phone haribasi Christian imung gi manung chalalakpagi maram di haribasi matam dugi family gi structure ni adu matam duga chamana mong udab oiba tar hojik imung khar da di sarkar gi thabak tobu sing leiri restaurant thabak tobu sing leiri hotel thabak tobu sing leiri aduga tongan sector sing da thabak tobu mi sing leiri church ki on staff on thabak tobu mi sing su leiri so khuding mak sing as in one way or other a servant master relationship sing phasana lei hojik adum uba pange aduna hairiba Isor gi wai ase chil announcing asi gi wai se khaktan natana Isor gi wai Genesis segin revelation mahoron dagi na phom piba phawba da yaw khrob Isor gi wai khuding mak sing ase suron khuding mak ta adum chumlaga leiba tambiba achumba ngaktane adun haiba wai khuding mak sing se ai khoi gi da mak Isor ibiram bane adun haiba se asina pamde asi logdobani asi lordobani adu thajaba amuna touba lale adu chumde Isor gi wahai khuding mak sing adu ai khoi kana musung khoi phana gi tamak tini na aduna ngasi numita Paul na manai musung mapu ani ga gi marakta laina ga mari du hairakpa matam asida marina verse 5 thing verse 9 powers ai khoi khangmina be aba achoba idea achoba bisoy de desini thawaina thanba manai musung mapu na makhoida Esorna pinabikhraba thoudang adu Prabhu da touba gumna mapung phahalli Thawaina thanba haibano again Paul is assuming that they are Christian church aduda thajaba apabwa pau tar matung Ephesians da apabwa pau sandork matam da apabwa pau tar kan khoi Christian or poda manai sing su yawe mapu sing su yawe aduna khoi Christian or ba maramna Ephesians chapter 1 beginning 3 power they describe to khroba khudimak sing aduma khoi pus chumlaba mi sing or ba maramna Thawaina thanba mi sing Thawaina yarba sing Thawaina thalliba sing ni aduna kari Christian or maram Thawaina thanba manai aduga mapu aduga amukhana mafam asida high riba responsibility khudingmak sing ase aduga manai amana manai oina tawduba mapu amana tawduba thoudang khudingmak yathang khudingmak sing ase Thawaina thandaba oiba targadi kari amata kana amata tawngno aduna
हाइब खुदिमक तौरिबसिंग दु कनानो Thawaina thaliba missing Thawan thaliba manai singi Thawan thaliba mapu singi aduna kari Thawan thanba manai amasung mapuna makhoida Esorna pinabikhraba thoudang kari thoudang manai singna haibinanaba mapu singna nungsibada chingnanaba yengsinnaba aduga kihandanaba adugi thoudang adu Prabhu do touba gumna manai su manai oibadu mapu su mapu oibadu Prabhu do touba gumna kan Jisu do touba gumna mapung phahalli. A spirit-filled servant and master fulfills their God-given role as to the Lord. Aduga achouba tangkak ani thona yengmiyagani verse 5 tegina verse 8 phawbama aduga verse 9. So verse 5 asidadi Thawaina thanba manaina mahaki taibang palgi mapugi haibe ingani maramdi mahakna Prabhu di mana pibiba mapuni haiba khangi. Sange the dargasu I hakalana gumiyang biu amungan hajrake Thawaina thanba manaina mahagi taibang pangi mapugi haiba ingani maramdi mahakna Prabhudi mana pibiba mapuni haiba khangi. So from verse 5 to 8 a spirit-filled servant obeys his earthly master because he knows that the Lord is a rewarder. A spirit-filled servant obeys his earthly master because he knows that the Lord is a rewarder. Verse 9 Thawaina thanba mapuna mahaki manaibu kihandana loinagani maramdi mahaki mapu sargada lei haiba mahakna khangi. Amukana Thawaina thanba mapuna mahaki manaibu kihandana loinagani maramdi mahaki mapu sargada lei haiba mahakna khangi. A spirit-filled master will not threaten his servant because he knows that he has his master in heaven. So he also has his master in heaven. A spirit-filled master will not threaten his servant because he knows that he also has his master in heaven. Aduga hariba sing asine ko na maruin nga sige Ephesians chapter 6 ki verse 5 to verse 9 pau de ko na yengmi ka do. Han batang to yeng si verse 5 to verse 8 Thawaina thanba manai na mahaki taibang panbagi mapugi haiba ingani why karidamak ingadi se mahak na Prabhudi mana pibiba mapuni haiba khangi. So asigi hiram se katang yeng matamda Paul na taibang panbagi mapu singi makha ponanabgi damakta manai sing haiba matamda karigi damakta haiba ingadobuno haina haibadu taibang panbagi oiba hiram sing aduga taibang panbagi oiba pot sing na ground torakan haide habadu make sinui. Aduga Paul na manai sing da haiba yathang se pibagi thoidokpa maram malai. Aduga maram adu de ken haiba batargadi Paul gi matamda leramba manai amasung mapugi mari asidasu isor thazadaba society de dikamai to un haiba batagadi mapu se aduki matik pangale mapu sing asi asigi manai sing se hojiki type ta hire to bogumba natte asigi minai sing se maru in labor missing bond servant magoi se labor ngak mamal piraga hire Paul hogi matamda de ifisagi thazaba sing leringi matamda de tongana minai singi dukan lei Hai badu mi sing lona mak thamgani minai oibe aba mi sing aduga mapu mana lakana mamal pire kana leigaduni aduga hai badu punsi chupagi oigani aduna mar morga hai ba mapu sing adu kana khara ama de phattaba mapu sing mayam lei manai sing adubu hakta ningmang chingai sejinaba na adugumba mapu sing aduda adugi makhapon ba hai basidi minai sing kharagi phom de yam awaba thoi again me asi pajna gyan ta se phata mapu tyrannical oiba mapu le adu haiba tyrannical oiba mapu sing adugi makha pom du
pamba manai sing di leite adu other factor amana harba sing adu punsi chupa minai oraga adum leira tobani marli mamala leigraba sing oibana maram oraga aduna haiba inba se karigumba matamdadi mapu adu nungsibagi maram natragana mapu adu gi aphaba adu wakal khallaga natana tawdaba yadaba amagumna thamoida kochi kolaga thabaktana haro harano tawba minai sing lei haiba sing thasdaba mapu musu minai gi marani adu phol na haiba minai sing asidi karma minai no haiba oba targadi adugumba isor ningdaba isor thasdaba Samas adudagi Jesu Christ gi thoudang mapalna pangal oin isorgi pangal na kanbira kraba mi sing Christian sing obita tarasu minai gi thoudang de Esorna taibang pan bada pinabikhraba sing adudune haribus marni Ephesians ani pada kun pada tara da khona kari hai ki among se Ephesians chapter 2 verse 10 maram de Esorna hana thoudang to bikhraba aphaba thabak sing aduda aikhoina chatpa chanaba Christ Jesu da sembikhraba aikoi ma ge khutpham oire thajringi mamang di thajringi matam dadi minai sing adu mapugi oirambe adu taimang panme oirambe adu kanbiba phangakhraba minai amna siri maru oina ma ki da makta ma ki mathakta mapu ma leibu oibatar chu ma ha hojikti maru oina Isorgi khutpham orba minai amani aduna Isorgi khutpham Christ semba Isorgi khutpham orba minai ama orba maramna mahakna manai ama oina thazba yana touba adu Esorna hana langbikhraba aphaba thabak adugi manung chale aduna Ephesians ani pada tara aduda yaukhraba Esorna thorang tokra haina haiba aphaba thabak khudimak singdu mapuroiba ama oibagi sune aduga nupi ama oibagi sune macha oibagi sune mapu oibagi sune aduga manai oibagi sune aduna na ahanba verse 5 to verse 8 phauba sida focus tawri bise kaino manai ama oina karman thabak to aduni maramdi mak icham chamba minai ama oidre Christ thadabagi mapana mak hojiti Christ da leiraba manai ama a servant in Christ aduna taibang panbagi mapugi oiba manai hanana ojingi mang before he is a servant of his earthly master he is now first and foremost the servant of the Lord Jesus Christ aduna asigi mari asi taibang panbada mang minai amone hingba matamda upham thokpa aduni asida phona tambirapas aduna karina again standard beings minai oibasa kari hai Christ da haiba in bagum kari asikoi uba phangre nupi singda chapter 5 verse 22 nupi sa ibungogi makha ponba gumna say and then angang singda chapter 6 angang sa ibungo da nakhoigi nama napana haiba il in Christ da haiba in bagumna adu oiba taragadi now asida makhatana changding mamangda makoi pikrab dai kering se kiba amasung ikai khumna bagalona na pukchel sengna hakchangi maramda this word is very important hakchangi maramda in flesh ko hakchangi maramda nakhoigi mapu oiraba singna haiwelu now kari gidam ko polna makoi yathang se piba matabda hakchangi maramda nakhoigi mapu oiraba singa harpagi maramdi Jumme Ephesians leba thazaba khudimok singdu Christian ni ko mapu oigera manai oigera nupi oigera nupa oigera angang oigera macha sing oigera mama mapa sing oigera khudimok sing Christian ni adu natabda keno aran khubam gi maikaida loine mak kanbiba phange pap ki bondi de gi loine mak thado e loine mak ningkha tame Esor gi thauja gi mamangda manai hablete mapu hablete nupi hablete nupa hablete macha hablete mama mapa hablete aran khubam gi maikaida loine mak Esor gi mangda chap mane they are all equal before the eyes of God when it comes to from the viewpoint of salvation ko aran ko mai ke loine mak chamane adu aran ko gi mai ke loine mak manare haidana kari ko manai singa se makoi mapu singda aran ko gi mai ke chamana bani aduna ibani lengam de leimina se adu yade that is not how it works chamana kari thawai gi mai ke di phangado aran ko amasung phangado ba Esor gi Christ gi nungsibo khoi mo singa de mapu roibo oibru duna su aduga nupi oibru su chamana ba maramna Mapuroi basu adu nupi su adu lenga amad laise adu gido yade adune polna
verse chapter 5 verse 21 the submission gi matang amaga submit on gi dong hara kanda how does that submission looks like and haibid mana chapter 5 verse 22 the matang mana harak libis. Yes, from the viewpoint of salvation, we are all same. There is neither greater nor lesser one. From the viewpoint of salvation, adubu, as we are on this earth, we have God-given responsibility and role to fulfill. And from that, there is distinction and difference. And with that comes task and duty. 하이브디 아란콩이 마케이다 로이네막 자만나레 이쇼르기 마케이다 만나이네 팡바 그래 하게니 만나이네 팡바 아란콩두가 마푸네 팡바 아란콩두가 마푸르네 팡바 아란콩두가 누피네 팡바 아란콩두 잡로네막 마나라바니 adubu akhojik taibang pan da leibana maram orga taibang pan ba sida isorgi ningbi bagi matung ina thak anem awang le nupa na kari togani nupi na kari togani macha sing na kari ogani mama mapa na kari ogani aduge manai sing na karam thabak togani mapu sing na karman ogani haiba khudimak sing structure khudimak sing de kai ba leite ran ko bang hadana adune haris krista gi maike de din ningkha tamlo ba mane adu taibang pan ba maike din hak minai mane adugi damak na damak Esorna yabi bagi mapana mapu pinabir. Aduga hai magi mapu was a Christian oiba targeti that is his brother in Christ, yet his master. Prabhu da chilana adubu nangi mapu. Aduna nachina oiba target Christa da mapu in Esorna nangi damak thambira banya mag habil. Aduna ya things. Flat structure later. There's no such thing as a flat thing. There is role and responsibility and distinction carries along with it. And with it carries along honor and obedience and submission. Laite am chama na ba jaga kare amata da laite khetna ba thammi Esorna khetna ba aduga matung na thoudang singpi adugi matung ina haibe ingadobana kana chingadobana kana aduga haiba aduga lon ikai khumna gadoba amasung nolupa utkadoba khudimak sing Esorgi animba amasung apamada lonamak thamanga kani anu kanu yathangse haibilu karaman haibi ingani kiba amasung ikai khumna baglona fear kiba lona aduga with honor ikai khumna baglona lona aduga kari pukchel singna again he's a different servant now sigi minai se pumtong tongalaba taibang pan ba Esor khangjiba minai sing du pura tongalaba minai mane Krista gi mapa apaba wa pau gi mapa apaba wa pau thanjaba gi mapa haujikti karam maike dono khenari bese Esor thajring mamang to thaba khudimak je kari hai ni kana amatana khangnaba kana amatana udaba aduguma ani mapa amada loimak tor adu Krista khangleba maramna kana no pelhanna bagi damak ta hojik hingli bese Krista Karena pelan nabi dapat hingga bisa Jisu. Karena pelan nabi dapat hingga bisa Esor. Aduh karena Esor mapal yeng daba. Aduh manung yeng ba. Wayan bermacam dah mapal gi koyom sini taba. Aduh manung thang badu wayan Esor. Maik sini kang leban. Aduh hari ba daita se. Aduh gumba apa ba Esor. Karena Esor. Pamu sungai rani kanbina bagi damak tam macan upa pau ba pamu dana katopi ba Esor. Hai be Esor adagi mahangya bibagi mapana pinabikhraba thoudang kari minai mo oyena bagi damakta aduna karino it's a ministry in that sense it's ministry a ministry from the Father who gave up his son for salvation yandara aduna hai mo kudimus or this is hai mo kudimus the Christian or minai aduna bhapta aina minai oina haujik lairiba ase ai mapuna lagi oi betargesu Esorgi aningba masung apambagi matungin adun mahang ibu pinabikhraba jaga asida ai hang mato sum hingba mathauta adu mahang kanpam to adu maham sa and that's why he is different adu oreba maramna karmana ma thogol tawani karmana haibe in gani pukchel sengna hakchangi maramda sorry pukchel sengna ikai khumna bagalona and then mahamai mibu pelhan basingumna migi midyengda thogol touba gumna taduna now this is how not to be a servant karamaina minai oiroi haibadune verse 6 to mibu pelhan basingumna natana migi midyeng thogol touba singum natana karam haina pukchel sengna
ikai khumna buglo loi ikai khumna buglo na kari damak dur pon minai sing asi hai ba again madam dur minai sing dur makhoi mapu sing adu gi thawal tawba matam da makhoi bu nga ke harau ba nungai be kai khumna bu phang na bi damak tawba mayam sing le adu bu christian sing sida natte adu gi kanbira khre na khoi bu asiba pa haibu pap de adu haibu pap sing adu gi na khoi bu kanbire senghanbire chumhanbire adu dharma janba moine oina singtha bire isor gi thawai na khoi gi nungda leire adu ga haibu isor adu gi thaja mi sing na suma gi tungi lebane haina haibu sing adu na maram oraga adu isor ma gi thawai na khoi da haibu punsi adu hingna ba thawai na thanma punsi adu hingba ngamna gi da makta pangal pine birga leire maram na asi na khoi gi punsi da oipham thoi karamba na khoi gi tabang pan ba gi oiba mapu sing adu bu thamoi seng na masung pungning seng na ikai khum baglo na thawal toba makoi habin ba adu oiba ta ga kai no masla hari ba se nungda oiba du mapan da su oyu han haibun mina emana mapu gi haib in ba se choice na it's a duty it's not a choice it's duty aduga haib ba ko na haib il ku madam na pukchil seng na kai no pukchil seng na haina haib se Karigumba mai thong na mon minok noga thamoi na masi da tat khiboi ba tar ga di ko hai wakhal du da to boi ba tar adu thamoi seng banate adu ikai khumna ba hars na kana karai gi la ikai khumna ba se ihan ham ikai khumna ba se ai gi mathak ta thamli ba du kana gi mapal ai gi mathak ta thamli ba no hai ba du mayek sna khangba da gi asigi ikai khumna ba lai From where does his honor come? Honor comes from knowing whom God has placed above me. Ko ai gi mathaga thamli bu kana gi mapal na kana dagi lalag leiri bano aduga asig matu na kar isor dagi Esorna thabi bani mapu sings. From there it comes the honor. Aduga makona tawda bu thogol chakra manai sing asina ni bu pethan bu singum na aduga mi sing meeting thogol togum na dana Karam mong da harba mina sing mi bu pethan mong na thol sing toram gani tawda be yada bagi taw pakhon chatla su chumdring thabak ma taw tar su chumdring tawda ba yada ba amagum na taw ba tawre hai ba yana ba thabak ma taw taw adu lagi mi sing thagat pa phangna bagi damak taw ba thabak ma taw tawriba thabak khudingmak sing aduda manai ama oibagi responsibility aduda servant ama oibagi responsibility aduda ai manai ama oiba maram na asigi thabak se ai tawpham thokpani ko thabak to thabak ki damak ta tawdaba adubu karigumba kharagi damak ta tawba adu haiba se chil inau sing matam du gi minai sing adu khaktang leiba pawam nate hauju ki matam dasu ai khoi gi mapham dasu 2023 se hingliba mi singi mafam da su oida banate thabak ma tawna bagi damak ta haire tawge na di haido khar taw da ba yada bagi maong da haibadi pura kare haigani yumbi leta ba mafam da kege na yumbi oi haibagi da thabak taw mayam sing haibadi in badi manba adu in the in da still ina sing Paul and the deal totally say maru and primarily what is going on inside of a man, not necessarily what is outside of a man. Manungda kari oiribagi karam haina tawribagi thabak sing adu aduga makha pole haina hairiba haib 11 haina hairiba khuding mak sing adu mi singi mitmang da aduga luchingba singi mitmang da uchai bagi maong da tawribra natragana aseng bamaki prabhu ngonda tawbagumna prabhu ngonda ikai khumna ba adugumna prabhu gi haib inbagumna taibang pan ba sida ai mathaka tambirkraba luchingba sing adugi makha pona thabak tawribra aduni wahang se Here Paul is dealing with what is going in the inside, not necessarily what is outside. Man ekoi mi oiba say ibong sida si ama khakta thabak tor han hai ma thabak adu tauna kari manung na murum son baga tauning da baga adagi di chening baga wakal loin to bo ba thabak ko to bo ba tar su mi adu mang de thabak to ne adu isori mang adu thabak to ne te aduga haiba in bani hai bo ba tar thabak ma thare ek manung de ai da dum tawle ai ngon da dum hai le ai da wakal adu ki complain me am da top pa honi dum chat pa honi dum to ba mapudu ma pham da adu hai bin mane pa khon chalo bani isor mang da dum ne manung de ma pa no pham to manung de ma pa no pham to
adu thabak ama tauba matamda ningthi jana haidi injang makta thonge hauna ba thongba nataba thonge haiba thokna ba thongba thabak ama tonana ba gidamakta hai kaiguma akar sengdok na ba gidamakta daita phangi singluki thabak tauba matamda su ana sengdu aba matagum sengdu amba ai sengdu ma ban haiba yana gidamakta ai adu torma ban haiba yana gidamakta ai lai dudi ai phammi dudi ai chali dudi ai ngang dudi ai taugi dudi adu haiba yana gidamakta it's in our saying ai khoi gi mathakta Esorna pinabikhraba luchingba singi makha ponba asi Paul and the Mexican carry Karam Haimaki Haiba Ingani, Christa the Haiba in the Gumna, Adu over Targadi, Christian or manai, Amana Toba Tabak Kudimak Sing, say it is a part of his devotion to his Lord. The responsibility of a servant to obey his master is a part of worship and devotion to his Lord. That's high in the cry, derived to Rokaduse. Manai Emung Betargadi. Don't normally, still announcing what can be hotel tabak to me, Singsulary restaurant, tabak to me, Singsulary church, staff and to me, Singsulary, Aduga school, Aduga university that labor charters in Suloni Magyari, Aduga Tonga institution, Amagi Makad, Ozar and tabak to me, Singsulary. Wakal can be Karama among the Adom game upon the peak, but died the single to be. How did you fulfill your task? Just for the sake of fulfilling it? Or so that through that work or through that responsibility to glorify God? Which one drives you? Esorgi tawri bathabak adu mapalna phajana ningthi jana tawbagi mapalna Esorgi mati ma adu unabagi damakta natragna tawre haiba yana bagi damakta mayam gi mangda phaiye udana bagi damakta Samsung haiba oiba taragadi so koi church ki office ki matam levena asida adu da idum example um bege so office ki matam se koi pung mapan dagni pung manga phawbani pung manga tade phaw khoi kanam da yum chat yade adu karigum staff sing kharagi marak sida thabakti tawningdra adu chatti yam chatninga adu chat pudi yadrabanina lay haiba tangna bagi damakta Pigraba Thabak Sing the Lotion Bagi Wakal the Matam Lane Bagi Thabak Tourism. Matam Huranda. Aduga hotel do cricket restaurant or Tabak Tor meeting to Lugan Magyari. Tazabian, Toribataba, Kudimox and mapuna touba natabida. Tolopki Kalaga, Pungsing Kakpa Kalaga Tabak to Boy Batagadi, Andu Esorna Pamba Makali Tabak Matonate. Martin Luther and Haiba. Ninthi jab wahayam khagli kain man haise Christian man ma Christian hain habese man adu pandem pibido khongup sabanu pa amane Christian khongup sabanu pa man ma Christian habese magna sarbe khongdu the cross mayam nappa Christian utka do banatte adubu laikai adu the khungung adu the leba khongup sarbe mising adugi maraktagi khwaidagi afaba khongup sabagi mapana ma Christian hai utka do you see I Christian Hain Hire, Esorna, I could give the Bang Pandic mapusing, high in another give them the Sarkagi, Tabak to over targets, Mayamly, Curry, login thousand give over target, login, Amtam biometrics, kit, Naman, but they get no number in the metabook, Sataga, Wariam, Nang, P, but the woman, I'm not told the with a lawyer mark, chat for Yabba, lawyer mark, Horan Helen by biometrics, kit down money. Adu kariguma Christian amora adu gumbagi punsi mai de hingni ai khoi gi marate yaw boy batari adu pap ne adu Esor gi aning banate adu ga hai bu to bogi mapana Esor da mati gi mangal propugi moto Esor gi ming hen na thele marandi wari sarpo the Christian na bodu mai ne to ro ai hai ba ikai do adom na te maro na Christian adu gi ai thengne ba mi sing leire oza primary gi oza or ga ching da tar padagi Magi Mudam Tadoga, Labina Kai, Mayumda, Aduga, Magi Mudam Tag, Panguto Pluton, Yen of Missingly, Pap Nedo. Adu Papne. Adu Obatagadi Carino,
mafam asida maru oina phol minai sing asidagi manai sing oikrab khudimok sing asidagi asa toribase Krista bu thajbagi mapalna Kristagi haibin bagi mapal magi matik mangal maki ningthijaba minglen mak pu thagatpa sangsar asida laikraba isor khangdaba sing ma bu thagatpa dugi wakhal golena aikhoina pinabikhraba thabak sing thoram sing thoudang sing khudimok sing thajaba yana tauba satra oiba sing asu thajaba yana adu oza oiba sing asu oza oina adu coaching center thabak toba sing asu phajana oza oibagi mapalna police oiba sing asu phajana makoi posting thai mafam adu leibagi mapalna aduga primary oza oiba sing adu makoi bu posting thai mafam adu da leibagi mapalna aduga hotel thabak toba sing asu phajana thal ban tobagi mapal matam chana satpa matam chana halakpa aduga restaurant thabak toba sing adu nasu ahau ba ningthi jabagi maong da yamna phajaba maong quality oiba posting puthopagi mapalna. That's how faithfulness is what it is demanded from every Christian servants. Thasbe bunse thasbe ba thogul mato it's absolutely amazing. Mi bu peran basing gumna mi gi mityeng de thogul tawba nataduna Krista gi manai sing gumna. You see? Adu pola hai gna manai minai sing aduda nakoi yana nakoi taibang pan gi mapu gi minai o jingi mamang nakoi Jisu gi minai sing nakoi Jisu gi manai sing nakoi gi damak ta pap tagi kanbina bagi damak chaili sing ni mamang na sikhraba or pol matam sidhi chahi kharagi mamang da chahi tara kun mugi mamang na sikhiba Jisu Christ do adugi manani nakoi. Before you were the servants of this earthly master, you first are the servants of Christ. So be like that. Live like the servants of Christ. I'm going to say, I don't know. Kristagi manai singumna thamoi dagi isorgi ningba to. Adu oiba taragadi aikoi da Esorna pinabikhraba thoudang sing amasung thabak khudimak sing maroina manai oikraba sing da tawnabagi amta pirakraba thoudang khudimak sing tawnanabagi motivation do karino. Not necessarily mood natte bit natte bit kidamak ta thabak to tolop piriba khudimus ne bit kidamak ti piba tolop natte mood kidamak ti piba tolop natte thabak to nam kidamak ti piba tolop thasben ta nam kidamak ti piba tolop phangliba paisa do adu kidamak ta adu paisa adu khaktang yenglaga thabak adu yengdebi thabak to khanba khoi magya woiba taragadi achab matamni puning hongbi adu papne minam bagi punsi adu minam bagi thabak amu hana akhoi mar tong tong sekra thabak to mi asi na khoi na phum do hangjage na khoi thas bian thabak sing tawra church ki staff sing thas bian na khoi thabak tawra na khoi pi kabar thabak khuding mak sing du isor gi matik mangal uthuk na bagi da mak ta mahi ya han mo ong gi thabak khusu subar na jagana ale jale da lena bagi punsi thabak khuto tawra adu pap le khon ba adu mi sing na ta ibung da tawum aphaba puning galona thaugal taw adu oiba ta ga kino police oiba du na su restaurant ki manager oiba du na su hotel thabak tawba du na su chhatra oiba du na su coaching ki oza oiba du na su tutor oiba du na su church ki staff oiba du na su tonga tonga ba khuding mak sing adu na su tawriba thabak khuding mak sing adu Prabhu da tawbugum to maram de adu mak achum bane. Our work, our God-given responsibility, we worship our God also through the responsibility which God has given to us. I quit Esorna pinabikhraba thoudang sing asi thasbiana tawba so ikon ibung mapu khurumbagi punsi mahingni. Worship is all of life. Worship is all of life. Aduna again, there's always rule principle, rule guide to do and to obey. Karino? Apaba kuding ma. Isori wai yaba kuding ma. Aduga ain na yaba tabak kuding ma. Whatever is legal, good, biblical and God glorifying in all those areas, servants should obey their masters. Manai sing na mapusing haibin ka daw. Apaba kuding magsing. Now verse 8, it's beautiful.
manai sing adu makhoina tawdo thogal adu haire. Paul commanded what servants ought to do. Adu asumana thabak tawba mi sing gi wakal lakadu se kaino. I am a thagat pi besodana pamgani. Sak khangbi besodana pamgani. Phajana acknowledge so be amna pamgani. What's really interesting and exciting about Paul is instead of pointing to those momentary excitement moments, he points these servants to that one day, the appearing of our Lord Jesus Christ. Taibung panbagi oiba target pa mathau tadre haiba nate sida harba pui masing. Adubu Paul na minai sing aduda makhoi gi thabak sing du thajabe yana tawgado gi maram. Aduga mahayan mong tawgado gi maram. Pikhraba thoudang khudimang sing thajabe yana tawgado gi maram. Amekte oibe church oiba targasu slide pai bagi oigera chayen bagi oigera dagi kon pheng bagi oigera chokri sanjan sajan bagi oigera khudimang sing adu tawrpa matamda karino mitmang thamakana tawgudise Paul make yam sengkre mi sing nate thamaga tawgudise singlu luching sing nate tawgudise kangbu khara amnadi pastor una banakte pastor lakpa khudingi thabak tawsanba kon phengjan ba cha yen sanba adagi de pastor una bagi damakte na chokri ge mathang pastor gi mang hekte longkhat pa de thang na chatpa pastor later kana swai aduna se don't do as people pleaser missing people ngum taw commendation khara phangna ba now swai de leben naha sing adu tawbra habidi khangde karigum adu haiba sing youth camp sing dum ubu phange swai yam common oibse ken haiba taragadi nupa sing na karigum nupi sing marak tagi khar khoida ba yauraba nupi du gi mamang da thabak tawbugi thawai khuyau jidi leitre thabak subudo moigi pali sungna natru dum yausal lame dum sama nupi suni moi mam nupa khar yauraba isai sakpa ga same da sakla ga dise awagi phammaga nupada uba yanaba maongda phajana dress set lan da isai sakpa mit ka usalaga masida adu sing yum da lairuba kan di ayam sing di yum church bo phajana isai sakta mi sing yam dum darme problem khangra problem ji kan hai boy batai taw bi khuding mak sing no mi pelhanaba mi unaba mi gi target pa mi gi appreciation mi gi commendation phangda ngak to na to adugi khutau do kain hai boy batar ka di thajabe yadaba manai singi thajabe yadaba mi singi punsi mahing khwali pik pa thoudang oi batar ga su adu the thajabe yabdu Esorna pam adu hai ba thabu khui musing to thajabe yana to re now Christian sing adugi mark to gyan taba master sing gyan taba mapu sing yar mun gyan kya taba mapu sing yar mun manai sing bu thaga pi mapu sing yar mun Christian orsu phajun thaga pai taba mapu sing yar mun aduna asi changri mamang da akoi 1 Peter chapter 2 da yengse hai bu de hena mayek sing 1 Peter chapter 2 gi verse 18 da gi pass minai sa yamna kiba ga loina na khoi gi mapu sing gi makha podu and now here comes kana gum wang hang pe adu ba da ekoi makha ponu cha apa mapu sing khakding gira patama budi kadabe makha ponno kari gina adu patama budi Christian or by khune adu no Peter na kari hagyong aphaba amasung puning tap singi makha ponbata natana na koi bu thine tarbe singi makha polo maramdi asige manabane Paul Ephesians harkis maramdi Esorbu khangmagi maramna kanagumba amana chumdana wahanbada nakhoina awaba khanglabadi madu thaganingai ni why kariyam adu thaganingai oido verse 8 minai orabasu ningtama mi orabasu kanagumba mi amana aphaba tarabadi mahakna tawkhiba adu gumna ibungodagi aphaba phangjagani haiba khangu Paul he is very 100% sure phangba yai phang adudagi phangdaba yai nate it's not maybe he will get for sure soidana phangani thajabe thabak tawu matamda
Ubidabaya, Passer na Udabaya, elders in Udabaya, deacons in Udabaya, Tazabaya, and Tabaxing Tobumatam, the Aina Pound of Nupi, about Ugidabaya, Aina Pound of Nupadan about Ugidabaya, Imanas Ugidabaya, Ipanas Ugidabaya, Kanamat and Ukidabaya, Salon Bamatam, Slide Pie Bamatam, Aldagidi, restaurant, Kut Pok Makai Hound, Hokibamatam, Aldagidi Hotel, Tabak Tobumatam, Tazabaya, and Matam Sing, Amata Kaidanam, Hotel protocol, Matung, Tabaxing missing. Adugi maramna kareem nabi ba kathai nabi ba masidi odi chala over chala bani gaina pangai haisan birakan adugi mong thabak sing myam to kbi ai taibang pan ba game sung akoi ba sing asidagi mapu sing dagi or ba akoi ba sing dagi or thagat pa amata phangkide be taibang pan da adu pol hai kaino taibang pan ba gi thagat pa taibang pan ba gi mapu gi thagat pa sing adu maru oine yenganu nakhoni yengdi se mana pibi ba prabhu ngondi yeng mana so den pibi gani Ebang pan the people target besing dudi how Pazana how thongs how had them lotion key how to meet how to them hierarchy. Jumra. I have a Pazana throwing them talent tabak Sontana Tropomatam, the hand of Crown or the hand with the Tabaku could motion the low in a garbage lung taraga. Now I BPO the Tabak BPO is called call center and call center and Hanover. So let me tell you why expecting after earthly praises is very, very troubling and burdensome. Okay, I BPO the tabak I top performers in market already. Payments at pangi go Bob, you're my champ, go adung actane. I bedekte briefing matam daga sidi. Pan thagle, tharbo. Kasi kana phajana thagle. Be like Bob. I kind BPO gaming se Bob kore. Be like Bob. No nga se ai hakjang ni khar nungai da ba. Payment su khar phang wat. Imai payment. Adu han ai lo payment khuding mak sing adu thar pam na lo le mo nang suma da thaba kamai ta nang suma da Uber. Ta pam mi thak pu se loi banai bang hak ta ne. Ngai hak ki ne. And the Bumacons the pole and hire but target people city. Lomban had a mutangi. Suxo is short in a pound of target. I don't manage that. Short and pibigani. Prabhu is short than a mana pibigani. Adu Kang. Adu Kang will not pick about the quality pick but about Darso, quality chow with about Darso, Mayamna. Unaba yabatab obatas man uba yadabatab obatargasu isorgi thoudang isorgi yabibagi mapana nakoi the pinabikhraba tabak khuding mak singadu thazabayan mahayan ningthizana do aduga karigumba nakoi tar tabak adu mising masa khangbidab obatargasu adu mising thagat pidab obatar nakoi mapu sing thagat pidab obatargasu Jisu Krishna Prabhu na thagat pigani example amukak bige nakona to tabak to circle the yeng se employment to jaga so example I could market restaurant hotel the tabak to missing a khar job hotel amalor se ko har hotel se tabak to re to performer oire ma thagar pa matam da kana khangani at the most hotel gi missing staff sing lower Chief Minister ne dikhe khang roi dana India ki president dikhe khang roi ba chumra aduga America ki president le khang roi ba adu ki thagat pi de adu Jisu Christ na mahak na thagat pi matam amasung mahak reward chi pi matam dadi jar khuding mak loan khuding mak mi khuding mak ki mamang da sar gi thoudang gi phambai mang adu dagi ne ikai khun ulakadis karam expect on the way target which one Karam the target people no manai amoina nang so pam gudi se akoi mathak te but missing it high in bamatam which reward will you as servants desire the one that is in eternity before every tongue tribe and nation or that reward that will just finish in your own circle which one karamba scripture says aim the eternity one not here awaba manai sing so den lengni pol gi matam asidasu mapuna masa khangbidaba manai sing lengni adu haiba manai sing du thawul libse kaino chelo na te pol hai adu gi chen thowa no tau thazabiya na thabak to naha ki you are responsible for your faithfulness to the Lord and to your master
and the Lord is responsible for your reward. Aduni Paul said hires. Nangidi Nambu can be a Prabhu Masangi Mapu Tazava Yab Nanga Topone. Other live to God means Masa Kangbira Kangbira Tagaka Tagalogira. Just live it. Live it to the Lord. Prabhu Yatamo. I don't know when not going with Prabhu now, but make sure that whatever you are doing is unto the Lord. I don't know if it's Prabhu. Manai sing the high below Matung, Paul Makan, Mapusing Hakano. I do Mapusing Buhang Basicano Pona. Thawaina mapuna, Mahaki Manaibu, Gihandana, Lunagani, Maramdi, Mahaki Mapu, Mahakisu Mapu Sargada lay Haiba Mahagna Kangi. Now verse 9 says Karino. Aduga Mapu Oibasa. Paul gi discourse ta Mapu the Pibi Yathang the Gidi Manai sing the Pibi Yathang the Kimitiyame. Adu oi hire Mapu sing the Parin in Hining Walker, Paul and hire Parin and why. Nice in a high being Gadoni, a makhoida like Gadoni, and suppose also have the present circuit of Manipur. Paul, thank you, Paul, for it. Wait, you have responsibility. You are not free. Nangi Pali Lauhanakan. Now is Nangi Palin, Kari, Mapusa. Give here, Munata. Echo Marta Karigumba, Luching Bagi Tabuk on a touba missing or missing responsible period, missing a Kuimar Yabu. This is for those people. Mapuibasa. Maduga manana nanaising that toubi. Kaino, I said Paul hires it. Manasing Mapuka Kramana Tawani, Prabhu da touba gumna. Chamana. Mapusing the Manasing Mukram Hana Loinagani, Prabhu ga Loinabagum. Prabhu da touba. The servant is not only servant in Christ, but master are also, if they are Christian, they are master in Christ. Other manai of the Christian as it has been done as Christian servant, whatever is done by a Christian master is carried out as Christian master. Designation duga aran kubna maram orga panglaba identity aduga ani dugi marga kaina bakari matayade. If you are Christian and master, you are Christian master. So be a Christian master. That's what Paul is saying. Makhoibu kihan. Now again, I know high adugumna Paul matamda leramba mapusing say adugimatic they have a lot of power and authority. Sometimes makoi manasing puba chaiba and sometimes hatu way out. Adu Paul mapusing asida hire this in Adu Tad Nakona Tazing Matam, Adu Puzi Hinglambay, Nakona Taza Jingai Matamda, Nakogi Manais Muki Halambay, Adugi Dub Mayam Tormbay, Adugam Nakoina Christa Taza Jingai Mang, Nakogi Punsi, Minumsi Kanga, Aduga me appreciate with the Manasing, Abatabas do appreciate Toba, Mapu Amore Hingame, Adubu Hojiki, Christa Nangu Kanbire, Christa Nangu Handopire, Papa Sirambu Hingat Hale Nungi, Tamoy Palamba Salongi, Tamoy Pinabire, Isorgi Thawaina, no happy Isorgi. Tawai tabak adu nangon da sube tawai bas seal adu tawai ba chuma adu nangon da sinambire Esorna nangon da pangal khudima pinabire aduna Esor thas da mapu singa tawbugum na tawganu you be like Christian master be like Christ aduna sinars tawdu be yadabar now asida pona hai tawdu be yadabar ne hai missing lemani of course High Basada Mapu or Libasing Mapu or Bigi died Adupura low toga, Manai sing a dunak passion, Mokoenta, whatever tabak pida, hide the no it what or Christian A Minusham's over and Toning Matatabak, the pinning Matan, the Pira U, the fulfils Matam to Aduto have no. Master art ought to be masters. Luching Basing the Chumnamasung sing with firmness and love. Not only love, firmness and love. Chetna amasung nungsibada mapuna master luching mapusing oigadobani mapugi oiba kari haigani roles in the pura give up to haina haibnati adubu harba mapugi oiba role adu exercise to matamda makha taiba manai sing adubu kihan ganu aduni harba khudimak sing ase matamdu le minai sing adu sto tabanate Sometimes I over target, I take a person told the boy targeting among a minute to yon talking. No, she person told the boy targeting teen poo and say poo, swine poo and something, hearken. Other can missing. Tabak couldn't kihan Magan. Jaman, how's it Madam?
si tawdu boy batari thabak thadakani now again thabak tat pam sung karigumba tawriba thabak tawriba mi aduna thasben thabak tawdu boy batari thabak tat pa masan da ne ma'am di phangiba khuchuman khudingmak singdu tawriba thabak adugi matungina phangma now aduna phone masida har mapu oiba sing mapu oiba tok thoga pura manai singdu manai gi oiba thok thabo haiba natte mapu oiba du chumna amasung sing oya thagat pa mathau taba jaga sing thagat kedoba jaga sing thagalo tambi kedoba jaga sing tambi ngakpi kedoba jaga sing ngakpi aduga krista gumna luching ba sing oy jesu krista taibang pam ba mahang lak matam da ma ki sebok sing ma ching matam da sebok sing moi thok ma ka se hingan gide moi thok ma tambi gide ma ko soi ba sing chum thoi adu khu sing nung si ba da ma khu sing ju tawi krista se kana both manai karmain ogini habis krista achoba pandam ne adu mapu karmain ogini habis krista achoba pandam ne kana ama the unnecessary burden kana the pikide ma consequences the hybrid asi todo oibatari asi phangni hybrid yes hi happen to puna samsam hybrid oibatari gadi karigum thabakar tawna bagi dam thara adu due date ama pira asi due date manung se torok ta oibatari will face this kind of consequences adu aran banatte adu gi hendo हाइबदि पिफम थोकपा अदु ओइफम थोकपा अदुदगी हेंजन हनबा हेंजन न की हनबा हेंजन न वाहनबे हेंजन न पोलुम पिबा अदु तोगन अदु करिदम नोक्तर मपुसिंग नाउ अगेन पोल वांगांग मतमदा पोलना exhortation से पिबा मतमदा he is very interesting he exhorts the servants but he warned the masters that's what he does here verse 8 he exhorted the servants why to obey but in verse 9 ending part he warns the master why they ought to be according to what God wants them isorgi apamad matung makoi karman ogini maramdi kari maramdi nakhoigi amasung makoi haibadi mapu krabasingi aduga manai sing animaki mapu sargadale mapu oina isorna bopiba aphabane adu basi sungwa kaugums mapu akraba khudimaki mathaksu mapu lay serga adu karamba makhalgi mapu no adu mapu da taibang pambi ko oi mapu sing di michak ni khaina ko hena nungsiba worker khara wa nungsiba worker hena loina ba worker hena loina the worker adu di kangbu khara amana kari hagni makhoi asomba sing du kupsan biraga thamba moina khara nungsiba sing du makhoi asomba sing du kupsan biraga dum thambi yana yana ile makhoi nungsiba bi asoba ama lakma thamda dum tatna bi thamakta how can we khara da koi jul ina sing makhoi sida phamag wars ani mana toriba thabak mafam adu da yamna poorly performance obunu pam khoi yaw bani adu bhaina poorly performance to toriba nupa se harba leader du gi yamna nungsiba nupa am oi adu mana tawse kan haidar ma asoba dum lola dum thambi so this partiality there are a lot of partiality among the masters of earthly masters but this master in heaven is very different from earthly masters okay no what is that he is impartial mamjing hanade isorgi maphamda sargada phamli mapu asigi maphamda asina manai ni asina mapu ni aduna mapu dena chan pham doi manai dikhadum adu laite mangonda mapu oigera manai oigera aphaba touba khuding mak sing thajaba yaba khuding mak sing adu mahak ni ikai khumnagani adu bu thajaba yadaba mapu orbasu manai orbasu matik okpa cherak adum pigani aduna pona haisin mapu oibasing nakoi mapu oire pare isor thagalo adu nakoina oiriba mapu oiriba ma ong khu oido asimada junga nakhoi gi mathak ta mapu ama leri isor leri isor ki karigumba nahak nangi manai sing adu nangna bawo tawningo da thabak adu adum taholaga thamba adu haiba khudimuk sing da haiba khudimuk sing adu da phawa nahak naki manai sing adu phajana appreciate to the bit to do appreciate to the wong to bo ta ga di kaw mathak leri mapu mam sing kai nai adu tar pon hai se no each servant and each master are accountable to one master of all who is in heaven. Menai khudingmak adugu mapu khudingmak nomu natraga nomadi sargil leba mapu asida loinamak sakhi pigani adugu maki while adu asina mapu ni aduna khara hanthana yenge asina manai ni khara sina khara
Henzin Hena Karsati among the wild dog bizarre Aldunate Achumbado Achumani, Assembly, Assembly, Pap to Papne, Dharmism, the Dharmism. Missing me kind night of Mapune. I don't know say. It's very why as nothing that could be palm secret to target. Manai oversing the su, Mapu oversing the su, Esorna Pamasi, Tazaba, Yaba, Adupam. Adu Esorna Pambasi, Manai singer, Christian no look pa gumna, no look pa pame. Adu Mapu sing the Christian Maki Yausing who send the gumna send with the pame. Adu high but couldn't mapung palmong or talked about the Adu high but punsi hinging the cow rounds and strive to oversing the shore you ice in the palm. Aduna manai magi mapugi makhapong do adu mapuna mahaki manai mathakta pang do asi achumbane adu asi oipham thokpani isorgi aning bane adu mapu sing asinasu tyrannical oiba moong da nattaba Sathiba amasung wakal khanthataba moong minung semate yaw da moong do oiba nattaba adu manai sing asinasu mapu sing asi gi marakta lene relationship adu mama mapan thangi oiba uchai bagi moong do adu nattaba Adubu Mapu Adunasu Ayhak no Mantraga Nomadi Ayaki Mapu or Igi Prabhu as the Sagale Mapu act no more Natanoma Saki Pigani Aduga Sagalana Aduga Mana no Mantraga Nomadi Ayhans Ayaki Prabhu the Soyan Saki Pigani Asiki Wakalona Sigalona Esorna pinabikhraba died the Kuding Maxing do the Tazabe Yaba do Isorgi Apamane Manai sing the issue I think Mapu sing this I don't Tazabe is announcing Maruina thoudang phanglibasing manai saong da maong hinglibachil inausing nakuna phanglib the boxing the quite big pathap oiba targs church oiba targs why sit pagi oiba targs pi khraba thoudang khuding muksing da Prabhu da thazabaga loinana tobe man krishna kare hai macha da thazabe aba do achoba da thazabe aba why sit pagi thoudang pirak pa matam na he kaino tauri si da lakpa adugi di worship li tono ba lakpa na he ta call li laga phangal laga samai lakpa oiba targa that is very very dangerous mapu oiba sing karamana na khoina amasung mapu oikraba sing ai samang sing se pastor Chimsiki, Luching sing amasung staff sing anything. Hangli Bong say, I sa Moctus. Carmina, Koi Makat, the Esorna pinabikhraba missing is a putting away. Kian Bing Pana. Natragana, Prabhu the touba. Not in power toning the Batabo tone with in the Miam Oiber. Not no oiba do oiba gumna oiber. Aduga Nangi Makha the Tabaka missing, Adugi Apabasing, Adu Tedo putting Mokoi, Asweb Tedo put him missing oiber. Kining I do with target. Don't see me, Pung Hong of a Tanzado Christian, I could have been a very Mapudasu, Manaidas, Tazapiana, Mapuis, Tazapiana, Manai baby. No, quick, high quick in the columns. I call him Matakta, Mapu, Ama Pale, Mahak missing me kind night. Mahak sweat and wine in Mipun Quim, no one drug away, Mahak lap Matanda. And the Harbon Aduda, I am a Puigi, I Manai Oigi. I don't even know I'm going to champion. I do amat high beer. I see Wakal Siga, Lona, Punchise, Hings, Esorna pinabikhraba died the Kuding Maxing a sida. Mam the Harbour the Thawaina thanba migi punsi machatne. Harbour Kuding Maxing at the Hingmang of the Mak Esori Tawai could the pinabikhraba. Tabang Pan the Esor come the missing the Asi Punchise Ubapang. Kari Ubapang, I coina, Dukan Matang in Mapu, or Matam the Tabak Suna Willam, hey, ha do dang actane. Jumra. Bazar manung label to go sing the hotel the pummy missing Jagasing the Tazar. Hotel boy aduda, hotel the Matang Panam with the Mak labor, me aduda, Dukan put a come among the Touba behind habit. Or Rixota Amada, Carto Amana Karmana Utke Karma Makalgi Oiba attitude Utke habit in Yimbi. Aduga, out of my Amadan. Mapu Magi Makada Tabaktor missing Karmani Taz the Basing Karmani had the Yimbi. I
थाजदब मीसिंगी मरक्ता थबक खरदुम तरुप मरम खंग लीडर दुगी मांग लुचिमदुगी मांग दे अस नंगु फब लेते एक थकमिनगनी अदि चटमिनगनी एक ममा लेथोकिबदि नुपा दुगी लुचिमदुगी अफब वा अमथनते ngang दिस सिनुदि थोक्तब्रा सेसे पासर गी मांग पासर याम नुंगाजे थागचरि अस लाकबिगी दमक थैंक यू सो मच अदु एक ओंदोकिबदि मदु यादेन ते एक ते कनो यारक्षदो चंगगल छाई छाई ngang थमोयदि याम हरावे माइहोंगि मोमोन मिनो नुकल लोयना अदु खक्कना दे थाजब मसेल सिंग अस लेतेबा इचना नासिंग अदु थाजब सिंगी पुंसिदा ओइफम थोक्ते अदु पापने नुंसिरबदि नुंसि इकाय खुमनबा उटकदब मफमदा इकाय खुमनो अदु सोरिंग अमसुंग पामने अदु अखोइ मथक मपु अम लैर हाइबसना सेनासिंग अखोइ मरक्ता लैबा शॉर्ट हाजदब मरुपसिंग नखोइदा हाइरबा अचुम्बा असिना ngasi निमित्त नखोइबो हान होदोकचनिंग नखोइ मथक चुम मपु अम लै अदु हाइरबा मपु अदु पापु वारक्तना तोक्तब मपु पाप खुदिंग सिंगी दंदी पि मपु नाउ नि जुक्रिस थाजदब ओइबा दाइन हाक पापिने अदु पाप के तो मनि सिने हाइन बाइबल न हाइ अदु अदुदगी कंजनब नंग अफबा थबा अमत लैते पांगल अमत लैते करिम ngasi ना जुक्रिस कनबि मपु अमसुंग प्रभु न थाजदना सिखि बोइबा दागदि नाहाक सुदन नरोक चटकनि ईश्वरगे साउन हाक फंगरे सही चामगे नते तरागे नते बिसिंगी नते लोमना त मत फावगे अदु गिचलिना अमर statistics मैम की मथक ख्वाइदगी चुम statistic अमा लै मी अमागी मनुंग मी अमा दुम सी ना सोदन सिगनि क्रमाना सिनि हाबिदि खंगदे एक्सीडेंट सिदुरा नारगे सिदुरा हलो वरकान सिदुरा मंग सिदुरा खंगदे सिदि सोदन सिगनि अदुगु नाहागना सिरबा मतुंगदा ख्रिस्ट यावदना नाहागना असिगी मपु मिचिंग मिखाइ नाइते मपु सि थेंगना बोइबा तारगदे नाकी अतोमा सिबने नरोकने लोमनादना मांगने अदुगी कन्ननबुगिदमक्ता हाइबा मपु असिन चैलिसिंगनि मांग मागे मखक ngar मचन पासु ख्रिस्ट तो थाबिरखरे माग हिंग्रे धर्मजन्मगी पुंसिदुमा अदु माग सिख्रे मागी मिसिंगी पाप की दमक्ता पाप की उसिल अमा ओइना पाप की बोनदि कनबिनबगिदमक अदु मा खुमनि सुबनि मिते हिंगतख्रे अदु सरगेदा मपागे थंग फमदना ले मा नोमो नत्रग नोमोदे लाकनि करिगुम नाहागना हाइब मिचिंग मिखाइ नादब मपु असिगी वायेन अदुदगी निंखा तमलग लोमना दब पुंसिदु फांगबा पामबो बिदा नोरोग नतना सरगदु पामबो बतागदि अदुगा ईश्वरगी दमक हिंगबा पुंसि अदु नाहा पामबो ओइबा तारगदि करिगुम नाहागी पाप अदुदि पुंग होगन जिसु ख्रिस्ट बन कनबि मपु मुसुंग प्रभु ने थाजबो ओइबा तारगदि अदु नाहा की पुंसिदु ओइथोगनि नाहा पु कनबिगनि नांग थाजबो मेकु पुंजा नंगे अफबा थबगी मपान नते अदु ख्रिस्टगी अफबा थबगी मपान ख्रिस्टगी हाबिन बदुगी मपान अदु मिचिंग मिखाइ नाइदब मपुसिना नापु ख्रिस्टगी माइकेदगी वाइलक मतमदा नापु कनबिगनि हाइब मपु असिदगी कनबि फंगनगी नंगी उपायदि यीशु ख्रिस्ट ngasi नि नान कनबि मपु मुसुंग प्रभु ने थाजबसि अदु नांगसि तवरेद्रा हि प्रार्थना मुसुंग सादि अदु तोबे मरमदि असिदगी थोकि मतम नाकी पुंसि करि ओगिनि हाइब ngamde सिबि गारीना गाड़ी थोमो ओइगरा एक्सीडेंट अमे हेक्तना हयेंग हिंगनि हाइबना ngamde ngasi sin haki नमिने ख्रिस्ट लाकपि अदु हाइब मपु मिचिंग मिखाइ नाइदब मपु सि ख्रिस्टगी पाना थेंगना ओइबा तारगदि नापु कनबि ख्रिस्ट याउद्रबा ओइबा तारगदि ना सोदन सिगनि अदु इरोलबे थाद बेचिल इनाउसिंग ईश्वरगी अपामबदु इबुंगोम हागना अखोइबु मनाय अम ओइबगी मफमदा थंबिबो ओइबा तारगदि थाजबे एबा मनाय अम ओइसे अदुगा ईश्वरना अखोइबु करिगुंबा मपुगे मफमदा थंबो ओइबा तारगदि ईश्वरगी मांगना थाजबे याबा मपु मखादा ईश्वरना थंबिख्रबा मीसिंगु नुंसीना लोइनबा मपु अदु ओइबदु ईश्वरगी अपामनि अदुगी मपान अगेन से करिगदमकन खुदिमक्सिंगसे मपु नुंसीरमदबा मपु फजना थवोइना खलमदबा मनाय अदुना क्रिश्चियन और मतुंगदा फजना कलप थाजबे याबा मनाय अम ओरकपा मखादबा मनाय चिंगु ताथि तावने तोर मीसिंग अदुना थाजरबा मतुंगदा नुंसीबगलना चिंगप ओइबा तारगदि हाइरिबा अदु एफिसादा अखोइन उबगुमना हाइरिबा अदुगी मपाला ईश्वरगी मपाल नाइद्रबा लौसिंग अदु सरगी मफम सिंग उतलिबनि ईश्वरगी मति मंगल चावरिबनि
Prabhu. Paisor. Naki wai nang singim takut betamil kita mengtarik ceri. Prabhu kau pun sudah tahu biar dan hingga pematam sing lagi. Prabhu tahu sing tahu kibu ibu tak tahu ni natana tahu tu biar tapi amagumna. Ikai kumna basing ut kibu ibu tak kesu asing bertamu dengan ikai kumna bagan natana ipai so ut tapi biar tapi mana ut kibu mapana kau nak ni pun pap tu kimatam sing lagi. Nah kami sing asing bermaung dan hang thamkraba manai sing asibu asing badan nungsiba adu ut pagi mahota Prabhu Isor ut kita matam sing ekoi marak tiyaw Prabhu koi pap sing kokpi ngasing nimte din hang na manai amasung mapukar man organi habi dum make na ko tak pi khangan bi Prabhu asing pan hing ko mateng pang bi Prabhu mana adu taibang pan badagi ekoi ahobi da leba missing stigi ngan bi no adu Prabhu Isor Krista nangon de yang jabagluna nangon de asa ko mok to han bi from the Guineas. Come sing upon. I could be Christy second on top of and hagging a wang soon. I coin a name soon. I hagging a name soon. Mr. Christy, Amen.